information da student ahum gi maming season aduna vacate tawnabagi damakta thoglakhiba notice adu athuba matamda handokadabani aduga akhoi gi work board ki staff teacher harassment tawriba work board ki staff sing action lokhatpigadabani ahum subada masjid cheneriba organization adu iga mari lainana cheneriba organization asi athuba matamda higher authority na investigation tawbigadabani assalamu alaikum asi aikoina phumjariba mifam asi muslim girls hosteler welfare union hariba union asigi maikai dagini karigino hara kanda ngasi october gi tang 8 lisingani kunmanga lepako numit asida khogi manipur gi oina lairiba muslim minority muslim nupi masa singi haiba tare muslim nupi masa singi damak manipuri sida amakhakhtang leiba hostel asida lairiba hairoi kya punsil laga ngasi aikoina mayangi mangda wafum khara thamjari madudi an october gi tang ahumda yamna without information da notice amakhakhtang aikoida thopiraki madudi karino harakanda aikoigi miyoi ahum student ahum asi aikoigi lairik tamdaba aikoigi job employee amma oina urakanda hostel da leiba yaroi haina vacate tawbagi without information da aikoi notice ama thoklai masida masigi mamangda aikoi student ama oibagi document khudingma aikoina hana submit tawjakiba laikre masigi matungda student sing amata without information da notice asi thoklakpani maskursida khundariba lam kayadagi laptuna hostel asida laiduna masa masa gi mahi tamjaba asida natana family dagi depend tawdana ba amade isa gi course pujana ba tanjana ba khona bada masa masa ngamjaba we kaya da khona zaduna lairiba isama bet tamjari hojikmak aduga ai isa gi personality promote kidamakta kaya ama tamjari masibu thabak tawbani job employee ni na haizal laga aikoida mental torture tawraga mental harassment tawraga hostel sida laiba yaroi haina thoglakpa notice aside aikoina pamjada chaliba hotna jariba asi khangbi bagi mahutta appreciate tawibagi mahutta aikoi bu hena namtharaga aikoi gi hostel asida masa ge matau hotna jabata natana masa ge personality promote amadi family dagi depend tawdana ba haidana yamna wana hotna jarga leijariba ngaktani haribi student ahum sikhakta natana aikogi intern experience atpa kayama sulairi masi types of learning makhal amane ba masi bu thabuk tawbani haina ubirakanda aikogi students singsida mental torture tawbase masi yamne ya joining de haribi student muslim gi represent tawraga sumaina media ge lamda thopjarakiba nupi macha ama ani asibu mayam sangdana support tawraga achogu phida ama kannaba lainaba hotna bibagi mahutta nakoi thabuk tawrabani haidana blame tawsilaga hai ising tamduna hotna riba aikogi intention putingmak thude aga tanthokadabani haina thopa notice asi aikogi muslim girls hostel welfare union dagi yabas ngamoi student right matpagi damakta logi thongda phawba aikoina thengnarakani masigi mangoina na haijanninglibadi aikogi work makhada chalairiba hostel asiku chalairiba staff singi asoiba adadagi makoigi amut pakaya asi aikoina mangoina ne expose tawrtringai gi mamangda higher authority work board na athuba matamda mieng sanction biduna gari laibage haibadu amuktang season biyo haina aikoi information da student ahum gi maming season aduna vacate tawnabagi damakta thoglakhiba notice adu athuba matamda handokadabani aduga aikoi gi work board ki staff teacher harassment tawriba work board ki staff sing action lokhatpigadabani ahum subada masjid cheneriba organization adu iga mari lainana cheneriba organization asi athuba matamda higher authority na investigation tawbigadabani masigi chairman work board ki chairman na aikoi october gi 15 fauda pibiramba thajaba adu athuba matamda onthokpiraknaba higher authority gi maikaida amadi media gi thongda pukning chingsinjari mamangda agenda akoina mamangda agenda kaya pukhat pikhiba adu athuba matamda october gi tang 15 fausigi manungda aikoida thabak toina onthok pigani haina thajaba pibiramba adu athuba matamda thabak to oina onthok piraknabagi damakta higher authority work board ki maikaidagi pukning chingsinjari athuba matamda hostel sing asida thokriba problem issue asigi matangda aikogi higher authority work board na athuba matamda akuba meeng marino sida thokriba lairiba issue problem kaya asigi matangda mari lainaba higher authority work board na athuba matamda meeng chingsinabagi damakta muslim
Manipurda amata ngairaba minority Muslim girls hostel asigi thokliba problem issue kaya asi work board amadi mari leinaba higher authority singna amadi mari leinaba department singna athuba matamda mieng singsinbiyu haina Muslim Girls Hosteler Welfare Union gi maikai dagi thamjari.